Malemgi imalolgi numit thauram paksana pangthoknakhrei Mirol Nganglaga Lairik hai Khanbagi Chatnabi Thadokkadabani ke Meghajit Pawasi ngarang nungthil phongkiba pandam pausedagi lokhatchabani Malemgi mafam pumbada pangthoknabagum Manipur Government ki Directorate of Language Planning and Implementation na sinduna Malemgi imalolgi numit International Mother Language Day thauram ngarang pangthokhrei Multilingual education is a pillar of intergenerational learning haiba thimda Manipur Press Club ta pangthokiba malemgi imalolgi numit thauram aduda Sahitya Academy Awardee Dr. Thoksom Ibohonbe Directorate of Language Planning and Implementation ki Director L. Radhakanta amade GP Women College ki Manipuri Department ki Head Dr. Waikhom Ramesh na mathang sina athoiba mithung thauram mapu amasung akhanaba mithung oina saruk yakhe thauram aduda wangangladuna Director L. Radhakanta na hai Manipur da miyoi lising amarom ta ngangba lol kaya lairi amade mayek laijadaba lol mayam amasu laire asigumba mayek laijadaba lol sing ase in danger oiba lol ne karigumba hairiba lol sing ase ngangliba miyoi sing aduna laikhidaba matamda lol adu mangki gadoriba ne mahangna makha taraduna haujik Manipur da ikhoigi lolgi oiragliba phibam ase pikliba ngangsingna lairik ta iba Manipuri lolgi artha karino haiba khangdabadage English ta hairaba kanda khangbagi phibam amada lakle masi yamna laibak thiba ama oirakpana Aikoigi lol ase yokhatpagi tangai fadabasing laire haikhe ningsingba yai malemda lairiba lolsing yokhatnabagi wakhalonda United Nations Organization ki UNESCO na February 18 bu International Mother Language Day oiragani haina kumja lising amaga chamapan marfudraga mapan ge November 13 ta laukthokibanai nakal amaromda imalol ngangbada ikai ningai oide Mirol Nganglaga Lairik hai haina Khanbagi Chatnabi thamloidabani haina Manipur Legislative Assembly ki Secretary Karam Meghajit na phongdokhrei wapam asi All Assembly Road ta leiba Manipur Legislative Museum and Archives Auditorium da pangthokiba International Mother Language Day ki thauram da phongdokhibani Sahitya Thaupanglub Imphal na sinduna pangthokiba thauram aduda Meghajit na makha taraduna nipan suba schedule da chalaba Manipuri lol ase state asida leiriba phurup khudingmakki phauna lol amane masida natana Manipuri lol asi masagi mayeksu leijaba Manipuri singi chauthoksaningai oiba lol ne India ki North East leriba state singdi mama lol leijarabasu masagi mayek leitabadagi atopa lolgi mayekta tangduna sizinare maramasina Manipuri singna isagi irol amade iek asibu khwaidagi awangba thakta pukhatuna malemda sakhotpa lol ama oinaba honaba mathau tai haikhe ngarangi thauram aduda language activist Robinson Moyonda lupasina khumbong mayum gaurahari Madhumati Mother Language Award 2024 ge mana piduna ikai khumdabasu utkhe loinana songtham Roni Kumar ge wangmada satpi thadu I haiba lairik amasu release tauke